Sontaba, Kongya Saba, Nupigoiba, Laina Singh, Layingzari, Layingzari Bamafamari Tokna Tamzari, Ahan Bada, Kekruvilla North AOC opposite Kekrupata, Ayupung Taradagina, Numidang Werampung Fauba, Layingzari, Anishubada, Mayang Infal Konsak Bazada, Ayupung Tarutagi, Ayupung Mapal Fauba, Layingzari, Ahum Subadana, Yaripo Bamo Laikai Kabarstan Rota, Yumsakisa Numit Amadi, Tangzanumit Kudingi, Ayupung Taradagina, Nungtilpung Mari Fauba, Layingzari, Mari Subada, All Bazar Zomi Colony, Sisipur, the Layingzari, Hena Kupamarol Kangbining Basina, Call Taubirao, 8414 825323, Amukahana, 8414 825323. Tharonggi makha tarakpada amuk taminasi matam gi wafam tharomasi bulan thopi gadoribi Anjali Thokjom Ahanbada 91.2 MHz sandok chariba Diamond Radio Channel gi ahanba thoram tabiriba singbo Anjali Thokjomna taramna okchari Ngasigi matam gi wafam da pujarakli ba wafam di COVID-19 gi laichat laksin bangam daba lenga ki SOP mapung fa na chatnahan ba ngam daba gi mahi oidoribra Malem gi tongan ba mafam da COVID-19 gi ani suba web yorakki baga loinana launagan malaina laichat asigi phibam nongmo gi lusilakli Ningtham tha changlakpaga iroinana launagan malaina laichat asigi case masing ka hena yam khalakpadagi tongan ba Europe ki laibak singda amuk hanna complete lockdown tawnaduna cheksin thorang lokhatnakre March tha loiramdai da ihan hana sandor khiba laichat asigi ahan ba web mai pakna laksin bangam khraba United Kingdom da hozik ani suba web yorakhibaga loinana nongmada mioi lising positive oiba thengnare Malemdaga khwaidagi ma jil thana chokhatle haina launariba United States tadi ka hena fibam lusilakpaga loinana COVID-19 gi apunba case masing crore ama henkhre US ki oina hokiba numit tarani gi manungda anoba case lak tararom hengalakpa thengnaki mamang chahi loiramdai da ihan hana China da sandorakhibani haina thajanariba laichat asina maram oiraga American lak ani makhairom sikre Malem gi apun bagi oina namit khudingi COVID-19 na mioi taramathui sihanbada mioi amadi American ni Malem da khwaidagi mangjil thana chokhatle haina longnareba United States da COVID-19 gi fibam ka hena lusilakti basi President khanbagi mikhal pangthokibana maram oiramba yai haina thajanari Mipum kudingmak mikal gi itak irang da tawringai da COVID-19 ngakthokna bagi Standard Operating Procedure SOP thausa naraktabana maram oiraga positive oibagi chang nongmagi hengalakpeni haina akang ahisingna mot piri United Kingdom da su COVID-19 gi ani suba web yorak pagaloinana laichat asigi pibam ka hena lusilakli March tha loiramdai da ahan ba oina sandorakiba laichat asi August tha yorakpada fanayamna kumang choksin na laksin ba ngamdurabani India gi oina su state ayamada laichat asigi fibam ka hena lusilakli laibak asina apun mo COVID-19 gi case masing lak marfu taruk yoksilak pagaloinana Maharashtra Delhi West Bengal Uttar Pradesh Kerala Karnataka amasung Tamil Nadu da mi sibagi chang wangkalaklay Manipur da su hauzik COVID-19 gi case masing asum hengalak pagaloinana numit kudingi mi siri launagan malaina laichat asi sandorakpa thingnabagi matangda akang ahising na fongdok liba wafam di mipum kudimak face mask uppagaloinana khutsa toina hamgadabani amasung miyoiba maselgi marakta yamdrabada foot taruk lapthokna laigadabani haibasini Pumnamak asi oiduna su Manipura numit kudingi positive oibagi chang wangkalak pagaloinana mi sibagi chang su hengalakli Jairak sida wanggoy lilong Wangjing tentha amasung Saitu Assembly Constituency singda marak chemical pangthok kibaga maram oiraga COVID-19 gi fibam amuka hena lusilakpa yai haina mipaiba poknari marak chemical pangthok kiba Assembly Constituency singda COVID-19 gi SOP thongsana ki de haiba pumnamak na khangnaraba wafam ni micham miyam di lairadana lainga ki makok thongba luching basing fawba SOP nga ki de haina maikai kayadagi fongdok narakli
Constitution gi matung ina Assembly constituency kharada tangai fadana marki mikal pangthokibani haiba tarabasu COVID-19 gi SOP thausana khidabadagi thawong adu khwaidagi laibak thibani haina lawfam toi yamna sengna hairabada launagan balaina laichat asigi case masing nong monomagi hengalakni basi mapung fana SOP chanahanba ngamdabagi mahaini haina lawwa yai masini ngasigi oina pujarakliba matam-matamgi Wapham Tabikre matam-matamgi Wapham hiramna COVID-19 gi laichat laksin mangamdaba Tharom lantok PKB Anjali Thokchom Tharom sandokduna tahan jariba si 91.2 MHz ta sandok jariba Diamond Radio